ngasi April gi tang kun ga tareta ayuk phongu se phongna Manipur top channel di paw khotang update pijarake North Korea gi lusingba Kim Jong Un laikhidre hainaragli US amasum South Korea gi spy singnadi thajaba ngamdri North Korea gi lusingba Kim Jong Un laikhidre haina report amana phongdokre adobo United States amasum South Korea gi spy singnadi wafam asida sapsana thajaba ngamdri report amana hai masagi sahi kunthra ga taruk suroba North Korea gi dictator adu laina amana maram oiraga laikhidre China amasum Japan gi media agency singnadi North Korean leader adu haksang gi phibam sokchu lakpana aru phibam da laikatnari haina phongdokhi communities na lengakpa leba oiba maramna North Korea gi maikai digi haujuk phawba Kim Jong Un gi matangna wafam amata phongdorakpa laitri atopa report amada China gi medical team amana North Korea gi konung rongyangda thaduna Kim Jong Un layengnaba thorang lokhatle haina phongdokhi team madu da yawba Chinese doctor amana phongdorakhibagi matung ina thamoi gi anaba lairaba North Korea gi lusingba adu matam sana layeng hawdaba maramna phibam hinjilakpani hairi amaromda North Korea gi phibam kupna yengsilabi United States ki monitoring group mana haikre madudi handakta Kim Jong Un gi special train ama North Korea da chianma thenakhi train adu Kim gi imuk khaktana sizinaba leadership station da khamduna leiba thenakhi atopa international news agency amana Kim Jong Un gi matang da sapsabu wafam amata phongdokpa laikhide haukibe April 15 da pangthokhibe yamna maru eba thorom amada saru yakhidaba maramna Kim Jong Un gi phibam ka hena susile haina thajanakhi atopa maru eba paw amana mo head constable ama yauna miyu ani digi drug fare Imphal East district ki motor transport MT section da leiba police ki head constable ama yauna miyu ani yamla drug ka kona na Bishnupur district police ki team amana fare Bishnupur district police ki SP Priya Desini Daishram na thadrok pasarul amana hai Bishnupur district police amadi district asigi women police station gate mamang Imphal tidim lambida curfew amadi lockdown gi fixing and checking chathaki fixing amasung checking chatharinge ngasi nungthil pung ama khara helakpada Imphal lomdagi kwakta tamna lakhibu ut machugi number thadaba Maruti Swift car ama police team amana khamnaga siktoki amadi gari adubu thorakhiba amasum tonglakhiba miyu ani verification chathaki miyu ani dugi manungda amana Imphal East district ki MT section da head constable oina leiba kwakta sapla dagi MD Nazir Asad Alai Sana sai ni phuga matoi apokpa laikhidraba na achoba amadi atopa miyu amaduna kwakta tera khungsang bidigi MD Nazir Asad Alai Ithem sai ni phuga matoi apokpa laikhidraba MD Azizur Rahmani haiba khangmangamki singnabadagi makhoi ani bu wong pong tawbada haidorakpadagi makhoina tonglakpa gari aduda mayai kaba drug oina sizinaba lokhu hidak amadi capsule sing yoramadagi makhoi ani fare makhoina purakliba drug sing adudi codeine MG10 gi sang lokhu hidak bottle sahum amadi infection capsule strip lising ohunga samriga humdraga mari capsule lising kunga taretka satreka maudraga ni thoine thawdo asigi matangda makhatana thiganaba faraba miyu ani adugi mathakta case ma local hen su phungdorakli atopa paw amana mu India na COVID-19 vaccine puthokadauri UK Oxford University na semgatpa COVID-19 gi vaccine Serum Institute of India na puthoknaba thabak paikhatpa hokre haina agency ki pawna hairi pawosin hai Oxford University ga khusamnaduna Serum Institute of India na vaccine asi miyoibada sathaba sangeng mai paklagadi lakliba October tha phawbada COVID-19 vaccine launch tonaba pandam thamli Serum Institute of India company asigi CEO Adar Punawala na hai ki company asigi team na Oxford University ga punna thabak tongminaduna COVID-19 vaccine mai pakna puthoknaba honari lakadori besayol ani ahum asigi manungda vaccine asi puthokpa hawbuga loinena ahanbagi oina tha amada 10 million manga gi sangda puthokani matung tarakpada tha amada 10 million tara gi sangda hengitkhani Oxford University gi Jenner Institute develop tawkiba COVID-19 vaccine asi adenovirus vaccine vector ni vaccine asi laina asigi oina khwaidigi sunabu oigani masigi dose amana hena kanba immune response ama puthokpa ngambaga loinana vaccine asi sizinaba miyu amada laina asi nahandaba ngamgani vaccine asi angang mayai salaba amadi diabetes na singba laitraba mipum khudimakta thabiye hensu mahana makhatana phungdokhi